nang nangangaba stage dudagine lan gi mama mayam sinane nang chingdaba ngamgani aduna matung manau ima mayam sigi moni nang amone stage zakaraga maitai hunba yaroi lengak thugai bagi hunba yaroi president ul lak bagi chalai ba yaroi hausi president ul la aga ma kai doge habno mana pali bro lebak se mana to bi bro khoi myam se ngasi ahan bada lebak myam da ai samak khoigi ima lepak Manipur sida kuki lalauba meletang singna landara pada koigi ngaksana ba laiba isa jingi mama puina bati konsam uripo sida laiba mayam jisu mama ngatani koigi khun ngakpagi mama ngatani ngasi yamna nungai jadana koina press conference meet ama thoksari je ngarang mathang na hanji brinda hariba inau nupi singjina Arambai Tengol amadi Maitai Lipuna Tarik Anidagi Hol Tauraga Chorachampur se moina mai thabani Tarik ahumda kuki na mai tharakpani haibegi pot ama taba Sekenda nopok sengmaida kuki nupi anikhak mapi thongdana chatkibadugi Arambai na pubani haibegi paw mataba adegi la ahum subada Arambai hariba Maitai Lipun haribasi akoi mayamna nongmai piraga lan hauhanbani Manipur ji Arambai amadi Maitai Tengol na lan haubani aduna kuki na ngakpani na mana haibagi polama tanadana sengtok sengjin tawdana akoi ji am sengtok janim bagi wasu nate ma lan yauba mi nate akoi di lan da yauriba isa singse kadai da lei isa singse kari sari kuki na kapaga na isa kai dawba thamoi sida tampak sida isa se pamma pamma isa myang ki punsi kala aba mama ngatani sida lei je amana amana hen bam ta lagde Manipur punama ki mama myam se isa myam sigi ni hingi je aduga no mata ju lampham da laga kai dawdi hangdaba brinda thaunau jam hari bachina asigumba Maitai Lipul amadi Arambai bu yamna thawoi dana kuki da moina lal hobani kaina tarik ahumda kuki na release abda horokpani je loina ma khanga bane ba mana adugumba ma haijal laga khoi myam je lan ohan ba isa singbu lan ohan ba ma yade adugi su mathakta ma vote lekhiba je di yugi vote lekhiba candidate amani rajniti yauragadi rajniti ki platform da lebiro lan nawning dragadi hek hairu raga president urun chalai raksanu president urun chalai raga ja khoi Manipur se phani kaina Manipur se mama panbro ha president se mama porak toiro isa isu mayam chiriba nariba mayam ji ma ngong ta hangla khibro ma se thak yamna khallu bani adubu ma di thak yamna handaba mi gi misang changba mi oi lerame pham thadu u gaina ha is Manipur gi ngaksariba lenga ke mya ju pham thadu ka kuki gi chingi silina mayam tara si pham thadu nam talau bi do na ma stage da ka khalla lengya nam ya laga view da phajana ba tawgunu mama ne khoi I cheli Maitai gi ma gumba kaino nate pahai hajela ka pakcha chakada boya banate pangthaganu praja mayam brinda thona jamna haibda tabi ganu aidi hai masada nangna mama sengwa makta oitar boidi lau lampham da chasilao ma stage da karaga lan khomiro rajniti khomiro bot khomiro yade aduna ngarang su Maitai Lipun gi mina ma se bot ko tawre athing bathar mena akoi gi tv da kai da loi haibta ta jare ngasi jina landa yauriba isa sing mayam sigi mama oiba khoi mayam na kari gumba la lek loidri phogda man stage am da karaga lan gi maramda wanganga maba stage du da gi chingthaba ngam ko toba mama ngatani ngasi mana mi pham khuding makta yekna ba habisidi yendem tharak soidong soigadamni yekna ba tumna hakgadamni kakkadabani je mai machine gi voice ngatani mi loi tarangani adudi hauji yekna bise kana tare ha Maitai jamayam yon thomba Maitai mi jamayam mana ngangning mada ngang ba yaba Maitai ida du ba yaude aduna ni mina jibana chinda sana chibina phungunda ma ngasi ne chinda chirabani kai ba khangda bro ma Maitai ma jana ta bro kari gino mana swam na Maitai ma sai puning thagoluna isa sa noina toy do si phai si pate hayuna adu sunatana lona phone to matung da di nangna stage am da karaga president nu lakadabni hairaba sarkar thugai gadabni hairaba nang nanganga ba stage du dagi ne lan gi mama mayam sina ne nang chingdaba ngamgani aduna matung manau ima mayam sigi moni nang amone stage karaga Maitai hunba yaroi
ꯂꯩꯉꯥꯛ ꯊꯨꯒꯥꯏꯕꯒꯤ ꯍꯨꯟꯕ ꯌꯥꯔꯣꯏ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯄꯒꯤ ꯆꯂꯥꯏꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯑꯒ ꯃꯥ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯃꯥꯅ ꯄꯥꯜꯂꯤꯕ꯭ꯔꯣ ꯂꯩꯕꯥꯛꯁꯦ ꯃꯥꯅ ꯇꯧꯕꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯃꯇꯨꯡ ꯃꯅꯥꯎ ꯏꯅꯥꯎꯅꯨꯄꯤꯅꯤ ꯕ꯭ꯔꯤꯟꯗꯥ ꯊꯧꯅꯥꯎꯖꯝ ꯁꯤꯒꯨꯝꯕ ꯁꯤꯡꯅꯕ ꯇꯧꯔꯛꯀꯅꯨ ꯃꯩꯇꯩꯗꯤ ꯁꯤꯡꯅꯕ ꯌꯥꯗꯦ ꯑꯗꯨꯅ ꯆꯤꯟ ꯈꯨꯝꯖꯜꯂꯨ ꯆꯤꯟꯅ ꯁꯤꯕꯁꯦ ꯁꯦꯟꯒꯅꯨ ꯑꯗꯨꯅ ꯅꯪꯒꯤ ꯏꯖꯠ ꯉꯥꯒ ꯃꯌꯥꯝꯅ ꯂꯣꯏꯅꯃꯛ ꯌꯦꯡꯉ ꯂꯥꯜꯂꯦ ꯍꯥꯏꯁꯦ ꯑꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯑꯗꯨ ꯌꯥꯝꯅ ꯏꯁꯇꯦꯖꯇ ꯀꯥꯗꯅ ꯑꯗꯨ ꯌꯥꯝꯅ ꯐꯔꯕ ꯅꯪꯅ ꯍꯧꯖꯤꯛ ꯂꯥꯜꯂꯦꯅ ꯀꯩꯁꯨ ꯂꯩꯇꯕ ꯃꯌꯥꯝꯗ ꯅꯪ ꯁꯦꯡꯗꯣꯛꯏꯁꯦ ꯅꯪ ꯃꯥꯏꯗꯣ ꯀꯥꯏ ꯄꯥꯟꯒꯦ ꯑꯗꯨꯅ ꯃꯁꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ ꯃꯌꯥꯝ ꯍꯥꯏꯕꯤꯌꯨ ꯕ꯭ꯔꯤꯟꯗꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯁꯇꯦꯖꯇ ꯀꯥꯕ ꯑꯃꯠꯇ